Hello everyone, mayambu taram nokjari. Ngasi reading amatang puna yengminase ngasi tawgadoriba reading sina aina nungaiba sukbang phangdrise kari marmgino aigi punsida nungaiba suklaklakdrise kari marmgi oidoino haibado adugi matangdane ai screen da object ahum khak thokhanjarake sigi object ahum sidagi sai sana pamba amamam khanbiro 1 2 and 3 ko hariba pile hum sidagi sai sana pamba do ngaktang video se post tawraga aigi pukningna chingsinba adugumba pile khanbiro aduga yengbiro general reading oibani mipum khudingmakta resonate oiraktabadi yai adubu kayamuk percentage kyamuk chanabano haibado punna yengminase aduga kyam chanage haibado comment da su thambiramuko hanbada pile 1 khanbibasingi yengminase sigi the playfulness change and stress hariba sigi card home se like ko pal one kan bi basing sigi oina sigi card sing se sigi matung inna domgi punsi da nungaiba phangdriba nungaiba se laktriba gi maram se karigi oigadage habadi karigi oigadage habado card sigi matung inna hai tare ko adom se thabak ama sum tawba matam thabak tawba matam da ri explore tawba se amna wat pa hai tare ko adugumba makhalgi misak oye tare karigumba ama tawge na khalagasu tawgadoriba thabaktuda yam aina tawgadoriba thabaksida kari kari leiri kari kari tawba yai haraga manung hanjanna yamna kupna thiraga hai tare ko fazana pangthokning isada wakhalda pudi fawramba yai adubu thabak oina tawthokpagi saruksimadi kaya yaudaba hai tare ko adumaina oye tawgena khalagasu ai example ni ko ai ngasidi dui mafamduda chatke khalagasu wakhaldi phawraga thabak oina pangthoktaba sukumba makhalgi mi oina tawba male ko ngasidi general reading oibanina mi khudingmukta resonate tawdabe adubu card sidagi phangakpa message tuni ko aina pizari se sumaina hadi aigi punsigi maramda oiragasu ko karigino aina nungaiba phangdrise si tawragadi aise nungaiba yae dana isanadi wakhaladi leijaramganeba ko khalamganeba aise wakhalse makhalagadi aise awabado oi aduna atoppa sina taba makhan taragadi ai nungaigani haibadi isana khanjaramgani tawbadabu nungaigani khalliba maramduda haitare hiramduda ije changsinba ngamdaba isana khangna ware khangiba potuda dum hanjan aduda dum laining aduda dum laiba haitare ko adugumba makhalgi mi oina taweba adudunaneba ko nungaiba ngamdrise sise thado amaga ai atopa anauba amada change ai wakhalse nungaitre atopa nungaigadaba maram ama yenge habase wakhaldi leiraga nauna changsinba ngamdaba haitare adugumba su oye aduga adomse punsida lakpa changes haitare ne ko anauba mawongda transform tawgena haide anauba mawongda transform tawrakadabase isana accept tawningdaba haitare ko aigi punsida lakpa sudden change oigera natraga aina khangna oirakpa change oigera karigumba ahongba awonba lakjaba matamjida isana accept tawningdaba haitare ko sugumba se engonda phaweba aduna yariba makai punsida aigi life cycle se awabagi mathangda nungaiba lakpe nungaibadugi mathangda awaba mu lakpe natraga nungaiba ngakta pareng lenga mathang awaba mu oirakpe sidi kanana su tamba ngamba nateba ko aduduna life ki cycle se amagi mathangda ama lakpase sigi change se isana accept tawnanaba ready da leitaba haitare ko adugumba makhalgi mi oina tawena haiba ko aduna life ta lakpa transformation se yarinkai accept tawnanaba adum ready da leibiyoba universe na ingonda haidi aibu thajariba ishwar na ingonda pibirakpani taibang mapuna ingonda sigi changes me ahongba me se ingonda lehalakpani mathang ngasi warso ai heng nungairakpa heng warso mathangda mu ai nungairakpa ye changes me se accept tawnaba ready da leibiyo aduga amana koigi awaba mayamse khangjallaga losallaga thamganba makhalgi mi masu oiba ko engonda
ꯂꯩꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯂꯦꯠ ꯒꯣ ꯇꯧꯍꯟꯗꯕ, ꯑꯩꯉꯣꯟꯗꯒꯤ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯗꯤ ꯆꯠꯍꯟꯈꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ. ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯔꯁꯨ ꯁꯤ ꯑꯩꯒ ꯆꯥꯟꯅꯗ꯭ꯔꯦ ꯈꯜꯂꯒꯁꯨ ꯍꯣꯡꯗꯣꯛꯄꯁꯤ ꯉꯝꯗꯕ, ꯁꯤꯟꯗꯣꯛꯄ ꯉꯝꯗꯕ, ꯑꯗꯨꯒꯨꯝꯕꯁꯦ ꯈꯪꯅ ꯈꯪꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ. ꯁꯤꯒꯤ ꯆꯦꯟꯖꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯕ, ꯑꯗꯨꯗꯨꯅ ꯑꯋꯥꯕꯁꯦ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯌꯣꯛꯅꯕꯅꯦ, ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯂꯥꯛꯇꯕꯅꯦꯅ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯀꯣ. ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯕ, ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ. ꯑꯗꯨꯅ ꯏꯁꯥꯅ ꯈꯟꯖꯔꯝꯒꯅꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯂꯣꯏꯅꯃꯛ ꯊꯕꯛꯀꯤ ꯈꯣꯡꯖꯦꯜ ꯂꯣꯏꯅ ꯇꯞꯊꯔꯦ, ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯦ, ꯃꯉꯝ ꯁꯥꯟꯗ꯭ꯔꯦ, ꯁꯨꯃꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕꯀꯣ. ꯃꯄꯨꯡ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯏꯁꯥꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯁꯤꯅ ꯊꯕꯛ ꯇꯧꯕꯗ ꯇꯞꯊꯔꯦ ꯍꯥꯏꯔꯒ, ꯈꯣꯡꯖꯦꯜ ꯍꯟꯊꯔꯦ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕꯗꯣ, ꯑꯗꯨꯗꯨꯅ ꯁꯨꯝ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯔꯤ ꯆꯠꯂꯛꯑꯒ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯤ ꯀꯣꯛꯇ ꯁꯨꯝ ꯄ꯭ꯔꯦꯁꯔꯁꯦ ꯁꯨꯝ ꯍꯥꯞꯀꯠꯂꯛꯄ. ꯌꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁ꯭ꯇ꯭ꯔꯦꯁꯇꯣ ꯂꯧꯊꯣꯛꯄꯤꯔꯣ, ꯑꯗꯨꯒꯤ ꯏꯁꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯔꯗꯣ ꯂꯧꯊꯣꯛꯄꯤꯔꯣ. ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯁꯤꯒꯤ ꯀꯥꯔꯠ ꯑꯍꯨꯝꯁꯦ ꯐꯪꯉꯛꯄ ꯃꯦꯁꯦꯖꯀꯤ ꯃꯇꯨꯡ ꯌꯥꯝ ꯁꯝꯅ ꯍꯥꯏꯖꯔꯕꯗꯣꯀꯣ, ꯁ꯭ꯇ꯭ꯔꯦꯁꯇꯣ ꯂꯧꯊꯣꯛꯄꯤꯔꯣ, ꯄꯨꯟꯁꯤꯗ ꯂꯥꯛꯏꯕ ꯑꯍꯣꯡꯕ ꯃꯌꯥꯝꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯇꯝꯕꯤꯌꯣ. ꯃꯇꯝꯗꯨꯗꯅꯦ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯂꯥꯛꯀꯅꯤ. ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ. ꯀꯗꯥꯏꯐꯥꯎ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯗꯣꯝꯅ ꯇꯧꯍꯟꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ. ꯁꯣꯏꯗꯅ ꯑꯩ ꯔꯤꯗꯤꯡ ꯇꯧꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯊꯦꯡꯛ ꯌꯨ. ꯃꯊꯪꯒꯤꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡꯒꯤ ꯑꯣꯏꯒꯗꯣꯏꯅꯦ. ꯀꯥꯔꯠ 3 ꯈꯛꯇꯪ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯦ. One, 2, 3 ꯀꯣ. ꯁꯤꯗ ꯂꯩꯔꯦ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡꯁꯤꯒꯤ ꯀꯥꯔꯠ ꯀꯣ. ꯁꯤꯒꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯀꯣ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ. ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯊꯒꯟꯕ, ꯌꯥꯝꯅ ꯅꯧꯊꯒꯟꯕ, ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯑꯒꯁꯨꯀꯣ ꯌꯥꯗꯕ ꯍꯦꯛ ꯉꯝꯗꯕ, ꯅꯣ ꯍꯥꯏꯕꯁꯦ ꯍꯦꯛ ꯍꯩꯖꯗꯕ ꯂꯩꯗꯅꯀꯣ, ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯊꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯀꯣ. ꯃꯤꯉꯣꯟꯗ ꯊꯃꯣꯏ ꯀꯟꯒꯦ, ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯍꯥꯏꯔꯒꯁꯨ ꯍꯦꯛ ꯉꯝꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯗꯨꯅꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯗꯣꯝꯁꯦ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯁꯦ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯣꯏ, ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯣꯏ, ꯏꯁꯥꯒꯤ ꯈꯟꯗꯅ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅꯕ, ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕꯒꯤ, ꯏꯁꯥꯅ ꯈꯪꯅ ꯈꯪꯅꯀꯣ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯈꯖꯤꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨ. ꯀꯥꯔꯠꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ, ꯃꯇꯥꯡ ꯃꯇꯝꯗꯨꯒꯤ ꯌꯥꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯅ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯣꯏꯅ ꯆꯠꯄꯤꯌꯣꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯣꯏ, ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇꯨꯗ. ꯁꯤꯃ ꯂꯩꯔꯦ. ꯑꯗꯨꯒ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯦꯋꯦꯔꯅꯦꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯤꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯖꯒꯟꯕ, ꯃꯤꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯄꯣꯛꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ. ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯀꯣ ꯑꯗꯣꯝꯁꯦ ꯃꯤꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯖꯒꯟꯕ, ꯃꯤꯁꯦ ꯍꯦꯛꯇ ꯌꯥꯝꯅ ꯂꯥꯏꯅ ꯈꯤꯇꯪ ꯃꯤꯒꯤ ꯑꯋꯥꯕ ꯑꯃ ꯎꯔꯨꯔꯒꯁꯨ ꯑꯗꯨꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯑꯒ ꯌꯥꯝꯅ ꯊꯥꯖꯒꯟꯕ, ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯒꯟꯕ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ. ꯁꯤꯅꯁꯨ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕꯒꯤ ꯈꯤꯇꯪ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯌꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯅ ꯈꯜꯂꯨꯔꯤꯕ, ꯊꯥꯖꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯃꯤꯗꯨꯅ ꯑꯩꯈꯣꯏꯗ ꯍꯜꯂꯒ ꯅꯨꯡꯁꯤꯕ ꯎꯠꯂꯛꯇꯕ, ꯑꯗꯩ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯉꯛꯄꯒꯨꯝꯕ, ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕꯗꯣ. ꯍꯣꯏ, ꯍꯥꯏꯅꯕꯁꯨ ꯂꯩꯀꯣ, ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯑꯇꯣꯞꯄꯗꯨꯅꯗꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯕꯨ ꯍꯜꯂꯒ ꯅꯨꯡꯁꯤꯕꯤꯔꯛꯇ꯭ꯔꯦ,
ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯑꯩꯒꯤ ꯃꯥꯡꯖꯕꯔꯥ ꯅꯠꯇꯦꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨꯕꯀꯣ ꯁꯨꯃꯥꯏꯅ ꯈꯟꯕ ꯚ꯭ꯌꯨꯋꯔꯁ ꯌꯥꯎꯔꯝ ꯇꯥꯔꯒꯁꯨꯀꯣ ꯉꯁꯤ ꯑꯩꯅ ꯊꯥꯗꯈ꯭ꯔꯤꯕ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯈ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯊꯥꯗꯔꯤꯕ ꯑꯩꯅ ꯅꯨꯡꯁꯤꯕꯗꯣ ꯄꯤꯔꯤꯕ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯕꯗꯤ ꯃꯁꯥꯗꯨꯗꯒꯤ ꯍꯜꯂꯛꯇ ꯇꯥꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯁꯝꯋꯥꯟ ꯑꯩꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯂꯩꯕꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯤꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯥꯡꯖꯔꯕꯅꯤ ꯀꯥꯏꯅ ꯈꯟꯕꯁꯤꯃꯗꯤ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯁꯦ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯊꯥꯖꯒꯟꯕ ꯍꯥꯏꯗꯤ ꯕ꯭ꯂꯥꯏꯟꯂꯤ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯒꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯑꯋꯥꯕ ꯁꯨꯃꯥꯏꯅ ꯅꯪꯕꯅꯤ ꯀꯥꯏꯅ ꯀꯥꯔꯠꯁꯤꯅ ꯅꯪꯕꯒꯤ ꯃꯔꯝ ꯑꯣꯏꯌꯦꯅ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯀꯣ ꯑꯗꯣꯝꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯗ ꯌꯥꯝꯅ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯑꯄꯨꯟꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯂꯣꯏꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯖꯕ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯃꯤꯕ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯔꯛꯄꯁꯦ ꯁꯤꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗꯦꯕꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯩꯉꯣꯟda ꯑꯣꯏꯍꯜꯂꯛꯑꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯄꯥꯔ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯔꯤꯖꯅꯦꯠ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯁꯖꯦꯁ ꯇꯧꯕꯤꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯇꯧꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 3 ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤ ꯑꯣꯏꯒꯗꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯀꯥꯔꯠꯇꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯐꯪꯕꯒꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ 1 2 3 ꯀꯥꯔꯠ 3 ꯂꯩꯔꯦ ꯄꯥꯏꯜ ꯅꯝꯕꯔ 3 ꯈꯟꯕꯤꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯤꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯁꯤꯒꯤ ꯃꯔꯝꯁꯦ ꯀꯥꯔꯠꯁꯤꯗꯒꯤ ꯐꯪꯉꯛꯄ ꯃꯦꯁꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤꯀꯣ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯋꯥꯈꯜ ꯑꯅꯤꯁꯦ ꯐꯖꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄ ꯉꯝꯕ ꯑꯣꯏꯗꯦꯕꯀꯣ ꯑꯅꯤꯁꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤꯁꯨ ꯑꯌꯥꯝꯕꯅ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯣꯝꯁꯦꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯈꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯕ ꯂꯦꯚꯦꯜꯗ ꯊꯕꯛꯁꯦ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯌꯦꯕ ꯇꯧ ꯇꯥꯔꯒꯗꯤ ꯃꯇꯦꯛ ꯃꯌꯥ ꯇꯧꯔꯣꯏꯗꯕꯅꯤ ꯑꯌꯧꯕꯤꯗ ꯐꯪꯅꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯣꯝꯗ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯌꯥꯝ ꯍꯥꯏ ꯑꯣꯏꯅ ꯊꯝꯈꯤꯕꯅꯤꯅ ꯅꯪꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯃꯗꯨꯗꯣ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯀꯥꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯤꯗꯅꯀꯣ ꯑꯩꯅ ꯁꯤꯡꯈꯩꯗꯤ ꯑꯁꯥ ꯇꯧꯔꯨꯕꯅꯦ ꯑꯗꯨꯕꯨ ꯁꯤ ꯌꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯤꯗꯅꯀꯣ ꯊꯝꯃꯨꯕ ꯑꯁꯥꯗꯨꯒ ꯑꯗꯒꯤ ꯈꯤꯇꯪ ꯇꯥꯏꯑꯣꯟꯅꯔꯛꯄ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯥꯏꯜ ꯅꯝꯕꯔ 3 ꯈꯟꯕꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯑꯩꯅ ꯉꯝꯒꯗꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯑꯁꯥ ꯊꯝꯕꯤꯒꯅꯨꯅ ꯍꯥꯏꯕꯀꯣ ꯀꯥꯔꯠꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯔꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯔꯣꯏꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯒꯤ ꯐꯥꯎꯔꯛꯄ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯒꯦꯔꯥ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯏꯊꯤꯜ ꯍꯥꯏꯇꯥꯔꯦ ꯏꯍꯨꯜꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯣꯝꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯈꯜꯂꯒ ꯍꯥꯏꯗꯣꯛꯇꯅ ꯉꯥꯡꯊꯣꯛꯇꯅ ꯑꯗꯒꯤ ꯅꯝꯊꯔꯒ ꯏꯁꯥꯅ ꯏꯁꯥꯁꯦ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒꯤ ꯍꯩꯅꯕꯤ ꯑꯃꯈꯛ ꯏꯁꯥꯗ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯌꯥꯔꯒꯗꯤ ꯑꯗꯨꯁꯨ ꯇꯧꯕꯤꯒꯅꯣꯕꯀꯣ ꯑꯗꯨ ꯊꯝꯕꯁꯤꯅ ꯍꯥꯏꯗꯤ ꯅꯝꯁꯤꯜꯂꯒ ꯊꯝꯕꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯛꯅꯕ ꯃꯔꯝꯁꯨ ꯑꯗꯨꯝ ꯑꯣꯏꯍꯜꯂꯛꯑꯦꯅ ꯍꯥꯏꯕꯀꯣ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯑꯗꯣꯝ ꯑꯥꯏꯗꯤꯌꯥꯁ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯏꯃꯣꯁꯟꯁꯄꯨ ꯑꯣꯏꯒꯦꯔꯥ ꯃꯗꯨꯗꯣ ꯅꯝꯁꯤꯟꯕꯒꯤ ꯃꯍꯨꯠꯇꯨꯗ
ꯐꯨꯗꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯣꯝꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯣꯄꯟ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯋꯥꯈꯜꯂꯣꯟ ꯑꯦꯅꯤ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯑꯣꯄꯟ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯊꯣꯛꯄꯤꯌꯣꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯣꯝꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯗꯨꯝ ꯏꯁꯥꯅ ꯏꯁꯥꯗꯅꯦ ꯊꯥꯖꯕ ꯊꯝꯕꯤꯌꯣꯕꯀꯣ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩꯅ ꯅꯤꯡꯉꯤꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯈꯟꯕ ꯃꯇꯝꯗ ꯏꯆꯪ ꯊꯧꯅꯥ ꯂꯩꯅ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕ ꯑꯃ ꯊꯝꯕꯒ ꯂꯣꯏꯅꯅ ꯊꯕꯛꯁꯦ ꯍꯧꯕꯤꯌꯣꯕꯀꯣ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯍꯧꯕ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝꯅ ꯊꯥꯖꯅ ꯑꯩ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯒ ꯂꯣꯏꯅꯅ ꯊꯥꯖꯅ ꯊꯕꯛꯇꯨ ꯑꯣꯏꯅ ꯍꯧꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯁꯤꯡꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 3 ꯈꯟꯕꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯀꯗꯥꯏꯐꯥꯎ ꯆꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯖꯦꯁ ꯇꯧꯕꯤꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ